ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯤ 12 ꯁꯨꯕ ꯇꯥꯡꯀꯛ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯔꯤꯁꯤ ꯅꯣꯛꯂꯒ ꯌꯦꯡꯍꯧꯏ꯫ ꯑꯅꯤꯁꯤꯒꯤ ꯔꯣꯃꯥꯟꯁꯦ ꯅꯩꯔꯦ, ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ꯫ ꯗꯥꯇꯣꯟ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ? ꯑꯗꯨꯕꯨꯔꯣ, ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯇ ꯑꯣꯜꯂꯁꯤ꯫ ꯅꯣꯏꯒꯤ ꯌꯨꯝꯅꯥꯛꯇꯣ ꯐꯖꯗꯦ ꯍꯥꯏꯒꯦ ꯇꯧꯕ꯫ ꯑꯩ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯏ ꯃꯥꯁꯨ ꯑꯩꯕꯨ ꯄꯥꯝꯗꯦꯅ ꯍꯥꯏꯕ ꯂꯥꯛꯑꯝꯕꯅꯦ꯫ ꯅꯪ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯏꯔꯥ? ꯑꯩꯒ ꯂꯩꯃꯤꯟꯅꯗꯣꯏꯔꯥ? ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯔꯦ ꯈꯜꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯗꯥꯇꯣꯟ, ꯁꯅꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯄ꯭ꯂꯤꯖ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ꯫ ꯉꯁꯤ ꯆꯠꯈ꯭ꯔꯁꯤ ꯑꯩꯈꯣꯏꯗ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔ ꯇꯧꯔꯤ꯫ ꯄꯨꯟꯁꯤꯕꯅ, ꯅꯪꯅ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕ? ꯅꯪꯅ ꯑꯩꯕꯨ ꯀꯥꯂꯤꯃꯥꯏ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯣ? ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯗ꯭ꯔꯣꯕꯥꯁ ꯍꯥꯏꯔꯤꯗꯨꯗꯤ? ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯔꯛꯄꯩꯅꯦ꯫ ꯍꯩ ꯁꯛꯊꯤꯕꯤ, ꯁꯛꯇꯨꯒ꯫ ꯀꯔꯤ? ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯅ? ꯍꯩ ꯍꯅꯨꯕ, ꯅꯪ ꯃꯤꯡꯁꯦꯜꯗꯣ ꯈꯔ ꯈꯔ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯗꯤꯅꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯊꯝꯕꯥꯜꯒꯤ ꯂꯩꯌꯣꯟꯗꯨꯅꯦ, ꯈꯪꯂꯨꯕ꯭ꯔꯣ? ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯈꯣꯏ ꯏꯟꯕꯗꯧꯅ ꯀ꯭ꯌꯨꯗꯅꯦ ꯂꯩꯔꯤꯁꯦ꯫ ꯈꯣꯏ ꯏꯟꯒꯦꯔꯥ ꯎꯆꯦꯛ ꯏꯟꯒꯦꯔꯥ, ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯂꯩꯌꯣꯟꯗꯣ ꯀꯩ ꯍꯅꯨꯕ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯦ, ꯅꯪ ꯈꯪꯗ꯭ꯔꯣ? ꯀꯔꯤ? ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅ? ꯆꯤꯟꯊꯤꯕꯣ, ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤ ꯑꯣꯏꯔꯤꯕ? ꯍꯥ? ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯈꯨꯔꯈꯨꯜꯒꯤ ꯊꯧꯗꯣꯛꯇꯣ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩꯒꯤ ꯒꯥꯔꯤꯗ ꯅꯪꯒꯤ ꯁ꯭ꯀꯥꯔꯞ ꯄꯟꯈꯤꯕꯗ, ꯅꯪꯉꯣꯟꯗ ꯇꯨꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯆꯤꯝꯕꯥꯜꯅ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗ ꯀꯩꯗꯧꯈꯤꯒꯦ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯛ꯫ ꯅꯨꯡꯁꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯨꯟꯁꯤꯕꯕꯨ ꯊꯣꯛ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯂꯩꯗꯣ ꯂꯠ ꯂꯠ ꯇꯧꯅ ꯃꯃꯤꯠ ꯃꯅꯥꯒ ꯀꯣꯏꯔꯣꯠ ꯑꯣꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯁꯣꯏꯕꯅꯤꯅꯦ꯫ ꯄꯨꯟꯁꯤꯕꯗꯤ ꯃꯥꯅ ꯉꯝꯂꯦ ꯃꯇꯥꯒꯨꯝ ꯃꯌꯥꯝꯕ ꯄꯥꯔꯤꯒꯨꯝꯅ ꯃꯔꯧ ꯂꯩꯅ ꯆꯤꯝꯕꯥꯜ ꯅꯥꯃꯇꯪ ꯄꯩꯔꯞ ꯇꯧꯅ ꯆꯤꯡꯈꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯌꯦꯡꯂꯤ꯫ ꯁꯣꯏꯕ ꯑꯣꯏꯔꯁꯨ ꯅꯪ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯃꯥꯛ ꯇꯧꯈ꯭ꯔꯕꯅꯦ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯗ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯒꯠꯂꯤ ꯑꯃꯨꯛꯁꯨ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯞ ꯌꯥꯝꯅ ꯐꯈꯤꯅꯨ, ꯁꯣꯏꯕꯅꯗꯤ ꯁꯣꯏꯕꯅꯤꯀꯣ꯫ ꯁꯣꯏꯕꯕꯨ ꯄꯪꯁꯣꯏꯗ ꯁꯣꯏꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯔꯩ ꯀꯧꯏ꯫ ꯅꯊꯧ ꯅꯠꯇꯦ꯫ ꯁꯣꯏꯕ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯅꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯎꯅꯦ꯫ ꯅꯤꯡꯊꯝꯊꯥꯁꯤꯗ ꯂꯥꯏꯕꯛꯁꯤꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯥꯏꯗꯨ ꯔꯨꯃꯥꯜ ꯄꯥꯏꯗꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯪ ꯅꯇꯣꯝꯗ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯒ ꯐꯥꯏ꯫ ꯀꯩꯗꯧꯔꯕ? ꯀꯤꯔꯕꯣ? ꯅꯁꯥꯅ ꯌꯥꯖꯔꯦꯀꯣ ꯅꯪ ꯑꯩꯒꯤ ꯋꯥꯏꯐꯅꯦ ꯍꯥꯏꯕꯁꯦ꯫ ꯅꯨꯡꯁꯤ ꯃꯈꯨꯠꯇ ꯐꯠ ꯀꯟꯊꯣꯛꯏ꯫ ꯑꯩꯁꯦ ꯅꯪ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯁꯨꯡꯀꯤ ꯀꯤꯕꯤꯗꯦ ꯑꯩꯅ ꯅꯪ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯇꯥꯞꯒ ꯄꯥꯏꯔꯤꯁꯦ ꯀꯅꯥꯅ ꯄꯥꯏꯌꯨ ꯍꯥꯏꯒꯦ? ꯍꯥ? ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯅ, ꯃꯤꯠꯌꯦꯡꯗꯨꯅ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯗꯨꯅ꯫ ꯑꯣꯏ ꯑꯔꯤꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ ꯈꯪꯉꯕ꯭ꯔꯥ? ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯕ꯫ ꯑꯩꯅ ꯅꯪꯕు ꯅꯝ ꯍꯥꯔꯒ ꯑꯩꯒꯤ ꯑꯣꯏꯈꯤꯕ ꯅꯠꯇꯦ꯫ ꯆꯠꯅꯕꯤꯅ ꯅꯪ ꯑꯩꯒꯤ ꯋꯥꯏꯐ ꯑꯣꯏꯍꯟꯈꯤꯕꯅꯦ꯫ ꯈꯪꯉꯦꯗꯅ ꯃꯤꯁꯦꯁ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯤꯡꯊꯧꯖꯝ꯫ ꯑꯁ, ꯅꯪ ꯏꯁꯧ ꯂꯥꯡꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯅ ꯁꯤꯗꯒꯤ ꯍꯦꯛ ꯆꯦꯟꯈ꯭ꯔꯕ ꯑꯩꯅ ꯅꯪ ꯆꯦꯜꯂꯨꯔꯕꯅꯤ ꯍꯥꯏꯗꯅ ꯇꯤꯚꯤꯗ ꯐ꯭ꯂꯥꯛ ꯁꯛꯇ ꯇꯧꯊꯣꯛꯇꯣꯏꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯃꯈꯣꯡ ꯊꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯈꯣꯡꯗꯣ ꯌꯥꯝ ꯊꯤꯟꯒꯅꯨ, ꯍꯣꯔꯦꯟ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯑꯃꯨꯛ ꯊꯥꯡꯕ ꯉꯝꯃꯔꯣꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏ ꯀꯥꯃꯟꯈꯤꯗꯨꯅ ꯌꯥꯒꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯍꯣꯠꯆꯤꯜꯂꯛꯏ꯫ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯑꯩ, ꯅꯪ
ꯅꯪꯅ ꯍꯥꯠꯂꯒ ꯄꯦꯜꯂꯅꯤ ꯑꯩ ꯄꯨꯟꯁꯤꯕꯒꯤ ꯁꯝꯗ ꯐꯣꯏꯗꯣꯏꯒꯤ ꯀꯟꯅ ꯂꯥꯝꯃꯤ ꯑꯗꯨꯕꯨ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯒꯤ ꯈꯨꯠ ꯑꯅꯤꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯄꯤꯁꯨꯝꯒꯗ ꯇꯤꯛ ꯇꯤꯛ ꯈꯠꯆꯤꯜꯂꯤ ꯈꯨꯠ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯌꯥꯔꯦꯁꯦ ꯅꯣꯏ ꯆꯦꯁꯦ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯗꯧꯅꯤ ꯂꯥꯛꯑꯣ ꯅꯪ ꯌꯨꯝꯗ ꯊꯤꯜꯂꯝꯂꯒꯦ ꯇꯨꯃꯤꯟꯅ ꯁꯣꯝꯗ ꯊꯣꯛꯈ꯭ꯔꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯒꯟꯖꯥꯒ ꯊꯜꯂꯛꯄꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯤꯕꯨ ꯀꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯏꯔꯥꯡ ꯇꯧꯈ꯭ꯔꯦꯗ ꯑꯩꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯔꯣꯏ ꯏꯇꯣꯝꯗ ꯆꯠꯈꯤꯅꯤ ꯅꯪꯗꯤꯅꯦ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯒꯅꯦ ꯆꯤꯡꯉꯒ ꯄꯨꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯕꯅꯦ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯣꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯥꯅ ꯏꯁꯥꯗ ꯁꯣꯛꯄꯗ ꯑꯩꯅ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯁꯦꯡꯅ ꯃꯥꯁꯤꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯃꯗꯅ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯤꯅꯨꯡꯆꯤ ꯆꯥꯎꯔꯕ ꯃꯤ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯞꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯈꯪꯉꯤꯅꯦ ꯅꯨꯡꯊꯤꯜꯁꯤꯗ ꯃꯪꯂꯨꯔꯕ꯭ꯔꯣ ꯅꯪꯗꯤ ꯅꯊꯧꯔꯣ ꯀꯜꯂꯤꯗ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯕꯦꯝꯃ ꯀꯥꯔꯣꯗꯤ ꯀꯥꯔꯣ ꯅꯨꯡꯁꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯄꯨꯟꯁꯤꯕꯁꯨ ꯆꯪꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯔꯛꯏ ꯁꯣꯝꯗꯅ ꯔꯤꯁꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯗꯥꯇꯣꯟ ꯑꯩ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯔꯒꯗꯤ ꯁꯣꯔꯤ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯔꯤꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯄꯤꯗꯣ ꯇꯩꯊꯣꯛꯆꯩ ꯁꯅꯥꯁꯨ ꯔꯤꯁꯤ ꯀꯞꯂꯦ ꯍꯥꯏꯕ ꯈꯪꯂꯦ ꯁꯅꯥ ꯔꯤꯁꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯗꯥꯇꯣꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯐꯖꯗ꯭ꯔꯦ ꯑꯁꯦꯡꯕ ꯑꯩꯁꯨ ꯁꯨꯝ ꯄꯥꯝꯃꯛꯇ꯭ꯔꯦ ꯅꯪꯒꯤ ꯌꯨꯝꯅꯥꯛꯇꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩꯒꯤꯁꯨ ꯑꯣꯏꯖꯔꯒꯦ ꯅꯪꯒꯤ ꯌꯨꯝꯅꯥꯛꯇꯣ ꯌꯥꯔꯕ꯭ꯔꯣ ꯗꯥꯇꯣꯟ ꯀꯞꯂꯝꯕꯗꯒꯤ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯥ ꯑꯁꯦꯡꯕꯒꯤ ꯅꯪꯒꯤ ꯌꯨꯝꯅꯥꯛꯇꯣ ꯄꯥꯝꯗ꯭ꯔꯕꯣ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤꯗꯣ ꯄꯥꯝꯃꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯂꯨꯔꯁꯦ ꯅꯨꯡꯁꯤꯒꯗ ꯄꯨꯟꯁꯤꯕꯒꯗꯤ ꯃꯣꯏꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯀꯩꯝꯇꯒ ꯍꯥꯏꯔꯝꯗꯦꯅ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯂꯣꯏꯔꯒꯅꯤ ꯅꯪ ꯂꯧꯕ ꯂꯥꯛꯂꯤꯁꯦ ꯅꯨꯡꯁꯤꯅ ꯅꯪ ꯊꯤꯟꯗꯣꯔꯛꯂꯤꯅꯦ ꯅꯨꯡꯁꯤꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕ ꯃꯊꯪ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣ ꯅꯣꯏꯗꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯥꯛꯑꯣ ꯌꯥꯔꯦꯕ ꯁꯣꯝꯗꯅ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯅꯨꯡꯁꯤꯈꯣꯏꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯆꯪꯈꯤꯒꯦ ꯇꯧꯏ ꯅꯨꯡꯁꯤ ꯄꯨꯟꯁꯤꯕꯅ ꯇꯥꯕ꯭ꯔꯣ ꯉꯥꯏꯈꯣ ꯅꯨꯡꯁꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯈꯨꯠꯇꯨ ꯆꯤꯝꯕꯥꯜꯗ ꯊꯝꯂꯒ ꯁꯥꯏꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯥꯛ ꯊꯝꯈ꯭ꯔꯕꯅꯦ ꯀꯥꯎꯅꯨꯀꯣ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯁꯣꯅꯣ ꯆꯨꯕ꯭ꯔꯥꯁꯨ ꯆꯨꯗ ꯉꯥꯎꯕ꯭ꯔꯥꯁꯨ ꯉꯥꯎꯗ ꯏꯁ ꯑꯩꯕꯨ ꯃꯥꯏ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯏꯁ ꯁꯪꯗ꯭ꯔꯦ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯃꯤꯠꯇ ꯉꯁꯥꯏ ꯄꯨꯟꯁꯤꯕꯅ ꯅꯥꯗ ꯆꯦꯔꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤꯕꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯤꯠꯇ ꯑꯃꯨꯛ ꯎꯔꯛꯏ ꯄꯨꯟꯁꯤꯕꯒꯤ ꯆꯤꯝꯕꯥꯜꯅ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗ ꯊꯦꯡꯈꯤꯕꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯊꯃꯣꯏꯒꯤ ꯈꯣꯡꯖꯦꯜ ꯀꯟꯈꯠꯂꯛꯏ ꯃꯁꯥꯗꯨꯁꯨ ꯁꯣꯟꯊꯔꯛꯏ ꯑꯁ ꯑꯩꯕꯨ ꯃꯥꯒꯤ ꯇꯁꯦꯡꯅ ꯑꯣꯏꯔꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥ ꯅꯤꯡꯁꯤꯡꯂꯒ ꯁꯣꯟꯊꯔꯤꯕ ꯅꯠꯇꯦ ꯃꯥꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯅꯦ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝ ꯅꯪ ꯃꯉꯣꯟꯗꯅꯦ ꯄꯪꯊꯕ ꯌꯥꯗꯦꯀꯣ ꯕꯤꯁꯇ꯭ꯔꯣ ꯄꯥꯕꯨꯡꯒꯤ ꯈꯜꯂꯣ ꯆꯤꯆꯦꯁꯨ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯦꯃꯤꯂꯤꯁꯦ ꯅꯪꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯦ ꯅꯨꯡꯁꯤꯕꯤ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯃꯥꯗꯨ ꯃꯦꯆꯤꯟꯗ ꯀꯥꯡꯈꯜ ꯇꯨꯔꯒ ꯂꯩꯔꯝꯃꯤ
ꯍꯥꯏ ꯅꯆꯦꯗꯤ ꯑ ꯀꯩꯗꯧꯔꯒꯦ ꯑꯥꯡꯉꯨꯅ ꯇꯧꯔꯒ ꯂꯩꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥ ꯀꯗꯥꯏꯗ ꯀꯅꯥꯗꯅꯣ ꯃꯤ ꯋꯥꯡꯖꯤꯡ ꯑꯦꯁ ꯀꯦ ꯂꯩꯀꯥꯏꯗ ꯒꯨꯂꯤ ꯆꯥꯕ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅꯅꯦ ꯅꯠꯇꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯣ ꯅꯌꯥ ꯅꯨꯄꯥꯗꯣ ꯃꯁꯛꯁꯨ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯋꯥꯈꯜꯁꯨ ꯇꯥꯏ ꯊꯕꯛꯁꯨ ꯆꯥꯎꯋꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤꯅꯦ ꯑꯣ ꯅꯪꯅ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯤꯕꯅꯤꯅꯦ ꯍꯥ ꯃꯤ ꯗꯥꯔꯤꯁꯤꯗꯣ ꯀꯞꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯅꯦ ꯏꯕꯦꯆꯥ ꯀꯞꯂꯛꯏ ꯏꯕꯦꯆꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯅꯥꯍꯟꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯍꯩꯃ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯦꯆꯥ ꯅꯪꯅ ꯀꯞꯂꯤꯗꯨꯕꯣ ꯆꯦꯆꯦꯗꯣ ꯆꯦꯟꯈ꯭ꯔꯦꯅꯤꯅꯦ ꯑꯗꯨꯒꯤ ꯀꯞꯂꯤꯅꯦ ꯀꯗꯥꯏꯗ ꯀꯅꯥꯗ ꯋꯥꯡꯖꯤꯡꯗ ꯗꯥꯔꯤꯁꯤꯗ ꯍ ꯍꯣ ꯃꯇꯝ ꯌꯧꯔꯛꯇꯅ ꯆꯦꯜꯂꯤꯅꯤ ꯅꯨꯄꯤ ꯅꯤꯉꯣꯜ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯁꯣꯝꯗꯅ ꯔꯤꯁꯤꯒ ꯁꯅꯥꯒ ꯄꯨꯟꯁꯤꯕ ꯈꯣꯏꯗ ꯂꯥꯛꯏ ꯄꯨꯟꯁꯤꯕꯁꯨ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯔꯤꯁꯤꯗ ꯐꯣꯟ ꯇꯧꯏ ꯚꯥꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯑꯁ ꯑꯩꯗꯤ ꯒꯥꯔꯗꯦꯟꯗ ꯀꯟꯅ ꯊꯤꯔꯨꯔꯤ ꯑꯩꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣꯀꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯨꯟꯁꯤꯕꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ ꯄꯨꯟꯁꯤꯕꯅ ꯅꯦꯅꯦ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯃꯁꯛ ꯇꯥꯛꯏ ꯁꯅꯥꯇꯣꯝꯕꯤ ꯁꯤ ꯑꯩꯈꯣꯏ ꯅꯦꯅꯦꯅꯦ ꯊꯝꯕꯥꯜ ꯁꯅꯥꯅ ꯍꯩꯃ ꯅꯣꯏꯒꯤꯁꯤꯕꯨ ꯆꯦꯜꯂꯛꯏꯕ ꯍꯥꯏꯗꯨꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯒꯤ ꯃꯆꯦꯗꯣ ꯅꯠꯇ꯭ꯔꯅꯦ ꯁꯅꯥꯇꯣꯝꯕꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗ ꯅꯣꯟꯊꯩ ꯏꯀꯥꯏꯔꯕꯅꯤꯅ ꯆꯥꯛꯇꯤ ꯀꯌꯥ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯃꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯃꯃꯥ ꯃꯦꯝꯆꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯦ ꯁꯅꯥꯇꯣꯝꯕꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯔꯤꯁꯤꯅ ꯆꯪꯂꯛꯄꯗ ꯔꯤꯁꯤ ꯇꯞꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯁꯅꯥ ꯌꯥꯔꯦ ꯈꯔ ꯏꯀꯥꯏꯔꯗꯤ ꯅꯋꯥꯗꯕꯨ ꯏꯀꯥꯏꯔꯒ ꯑꯗꯨꯝ ꯂꯩ ꯁꯦ ꯅꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯑꯣ ꯁꯣꯝꯗ ꯁꯅꯥꯇꯣꯝꯕꯤ ꯏꯀꯥꯏ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯗꯥꯇꯣꯟꯒꯤ ꯌꯨꯝꯅꯥꯛ ꯑꯣꯜꯂꯒꯦꯅ ꯂꯥꯛꯂꯤꯁꯦ ꯑꯗꯣ ꯆꯥꯡꯗꯣ ꯇꯝꯃꯣꯕ ꯀꯃꯥꯏꯅ ꯇꯝꯗꯣꯏꯕ ꯑꯗꯨꯗꯤ ꯑꯁ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯅꯪꯅ ꯊꯣꯛꯄ ꯑꯣꯜꯂꯒ ꯇꯝꯃꯛꯑꯣ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯆꯥꯡ ꯇꯝꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯕꯨ ꯆꯥꯡ ꯑꯣꯟꯕ ꯌꯥꯕꯗꯧꯅ ꯔꯤꯁꯤ ꯁꯅꯥꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯆꯤꯝꯕꯥꯜꯗ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯅꯨꯡꯁꯤꯅ ꯊꯦꯡꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯤꯁꯤ ꯇꯞꯅ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯅꯥꯒꯤ ꯂꯝꯍꯦꯜꯂꯕ ꯁꯝꯂꯥꯡꯗꯣ ꯅꯥꯗ ꯇꯞꯅ ꯌꯦꯞꯁꯤꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯗ ꯌꯦꯡꯂꯒ ꯅꯥꯄꯗ ꯆꯦꯔꯣꯜ ꯇꯧꯏ ꯅꯨꯡꯁꯤꯕ ꯆꯥꯡ ꯇꯝꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯔꯤꯁꯤ ꯑꯃꯗꯤ ꯁꯅꯥ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯀꯗꯧꯔꯦꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗꯁꯨ ꯔꯤꯁꯤꯒꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯔꯤꯁꯤꯒꯤ ꯃꯃꯥꯗꯤ ꯄꯥꯝꯗꯕ ꯃꯃꯧ ꯄꯣꯔꯛꯂꯅꯤꯅ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦ ꯑꯌꯨꯛꯇ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯃꯥꯅ ꯂꯥꯡꯕ ꯏꯁꯧꯗꯨꯗ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯏ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯄ ꯃꯤ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯟꯁꯤꯕꯒ ꯔꯤꯁꯤꯒ ꯁꯅꯥ ꯎꯅꯕ ꯂꯥꯛꯏ ꯁꯅꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯁꯅꯥꯒ ꯔꯤꯁꯤꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯉꯥꯏꯕ ꯑꯣꯏꯅ ꯄꯨꯟꯁꯤꯕꯒ ꯅꯨꯡꯁꯤꯒꯁꯨ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯅꯩ ꯋꯥ ꯉꯥꯡꯅꯗꯦ ꯑꯁꯨꯝ ꯀꯨꯏꯅ ꯉꯥꯏꯃꯜꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯀꯩꯗꯧꯔꯦ ꯆꯣꯉꯥꯁꯦ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦꯅ ꯏꯁ ꯂꯝꯍꯨꯏ ꯃꯥꯟꯕ ꯅꯪꯁꯨ ꯀꯔꯤꯒꯤ ꯉꯥꯡꯗ꯭ꯔꯤꯕ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯒꯦꯅꯦ ꯃꯀꯣ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕ ꯀꯔꯤꯕꯣꯏ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯐꯥꯔꯒ ꯌꯥꯅ ꯆꯤꯛꯂꯛꯏ ꯑꯌꯨ ꯑꯁ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯊꯥꯗꯣꯛꯎꯅꯦꯍꯦ ꯑꯌꯨ ꯑꯁ ꯅꯥꯏ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯥꯅ ꯆꯤꯛꯂꯨꯔꯒ ꯄꯥꯈꯠꯄ ꯀꯔꯤꯕꯣꯏ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯤꯠꯇꯨ ꯀꯤꯔꯨꯞ ꯇꯧꯅ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ
ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯃꯈꯨꯠꯇꯨꯁꯨ ꯅꯥꯔ ꯃꯥꯜꯂꯤ, ꯐꯠ-ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯅꯥꯜꯂꯤ꯫ ꯇꯁꯦꯡꯅ ꯄꯨꯟꯁꯤꯕ ꯃꯈꯨꯠꯇꯣ ꯌꯥꯝꯅ ꯅꯥꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯁꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯤꯉꯣꯟꯗ ꯌꯥꯅ ꯆꯤꯛꯂꯨꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯌꯦꯡ ꯑꯃꯨꯛ ꯇꯨꯏꯁꯟ ꯆꯠꯄꯗ ꯃꯥꯅ ꯑꯃꯨꯛ ꯈꯠꯅꯕ ꯁꯣꯏꯗꯅ ꯍꯧꯔꯛꯂꯅꯤꯕꯁꯦ꯫ ꯑꯁ, ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯐꯨꯔꯛꯇꯣꯏꯖꯥꯠꯂꯣ? ꯑꯩꯕꯨ ꯂꯥꯜꯂꯦ ꯍꯥꯏꯔꯨꯔꯁꯤꯔꯅꯦ? ꯁꯣꯝꯗꯅ ꯔꯤꯁꯤꯒ ꯁꯅꯥꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯗꯥꯇꯣꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯁꯤꯕꯣ? ꯇꯨ, ꯅꯪꯒꯤ ꯐꯤꯔꯣꯜ ꯀꯥꯎꯔꯝꯕꯗꯣ ꯑꯗꯨ ꯄꯨꯕꯤꯔꯛꯄꯅꯦ꯫ ꯍꯩꯃꯥ, ꯗꯥꯇꯣꯟ, ꯑꯗꯨꯗꯤ ꯀꯥꯎꯔꯝꯕ ꯅꯠꯇꯤꯌꯦ, ꯄꯣꯔꯛꯄ ꯐꯠꯇꯦꯅ ꯊꯝꯂꯝꯕꯅꯦ꯫ ꯑꯣ, ꯀꯅꯥꯅ ꯈꯪꯅꯤꯒꯦ? ꯑꯩꯗꯤ ꯅꯪꯅ ꯀꯥꯎꯔꯝꯂ ꯃꯥꯜꯂꯦꯅ꯫ ꯑꯗꯣ ꯀꯩꯅꯣ? ꯑꯩ ꯆꯠꯂꯒꯦ꯫ ꯆꯠꯂꯣ꯫ ꯀꯩꯅꯣꯝꯃ ꯋꯥꯠꯂꯤꯌꯦ ꯅꯪꯅ ꯄꯤꯔꯛꯀꯗꯕ꯫ ꯀꯔꯤꯅꯣ? ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯑꯁ, ꯆꯥꯡ ꯇꯝꯕꯗꯣ꯫ ꯀꯩꯅꯣ ꯆꯥꯡ ꯇꯝꯕ ꯍꯥꯏꯕꯣ? ꯑꯁ, ꯉꯔꯥꯡ ꯑꯩꯅ ꯇꯥꯛꯄꯤꯕꯗꯣ꯫ ꯗꯥꯇꯣꯟ, ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯃꯇꯥꯡ ꯆꯥꯗꯅ꯫ ꯇꯜꯂꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯣꯏ꯫ ꯗꯥꯇꯣꯟ, ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯗꯨꯅꯦ, ꯑꯉꯥꯡꯅꯦ ꯈꯜꯂꯒ ꯇꯧꯔꯛꯑꯣ꯫ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯞꯄꯁꯦ ꯏꯪꯉꯦꯕ꯫ ꯑꯁ, ꯑꯩꯗꯤꯕꯀꯣ꯫ ꯉꯥꯏꯔꯦ ꯉꯥꯏꯔꯦ꯫ ꯅꯦꯅꯦ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅ ꯆꯣꯞꯄꯅꯤꯀꯣ꯫ ꯑꯗꯨꯅꯦ, ꯐꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯣꯕ꯫ ꯁꯅꯥ ꯏꯀꯥꯏ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯔꯤꯁꯤꯒꯤ ꯅꯤꯡꯉꯥꯏꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯤꯁꯤꯒꯤ ꯈꯖꯥꯏꯗ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯐꯠ ꯊꯦꯡꯂꯝꯂꯒ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯔꯤꯁꯤꯅ ꯈꯨꯗꯥꯡꯗ ꯇꯥꯞ ꯐꯥꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯆꯤꯝꯕꯥꯜꯗ ꯀꯤꯁ ꯇꯧꯈꯤ꯫ ꯂꯣꯏꯕꯒ ꯏꯔꯥꯡ ꯆꯦꯟꯕ ꯃꯤꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯥꯡꯗꯨꯗ ꯔꯤꯁꯤꯒꯤ ꯃꯤꯅꯣꯛꯇꯨ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯁꯅꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯔꯤꯁꯤꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯔꯤꯁꯤꯒꯤ ꯆꯤꯝꯕꯥꯜꯗ ꯆꯨꯞꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯅꯨꯡꯁꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨ ꯇꯞꯅ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯥꯛꯄ ꯎꯕꯗꯨꯗ ꯄꯨꯟꯁꯤꯕ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯅꯨꯡꯁꯤꯅ ꯒꯥꯔꯤ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯣꯏꯅ ꯊꯧꯈꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯤꯔꯗꯨꯅ ꯃꯃꯥ ꯊꯣꯛꯂꯛꯏ꯫ ꯔꯤꯁꯤꯅ, ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯑꯧ, ꯏꯃꯥ ꯂꯥꯛꯑꯦ, ꯗꯥꯇꯣꯟ ꯆꯠꯂꯣ꯫ ꯑꯁ, ꯆꯠꯇꯤ ꯆꯠꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯣ ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯎꯀꯣ, ꯏꯇꯣꯝꯇ ꯀꯨꯏꯅ ꯍꯨꯟꯗꯣꯛꯀꯅꯣꯕ ꯀꯣ꯫ ꯍꯣꯏꯕ, ꯏꯃꯥꯅ ꯉꯥꯡ ꯇꯥꯔꯤ ꯆꯠꯂꯣ ꯍꯥꯏꯕ꯫ ꯅꯨꯡꯁꯤꯗꯨꯅ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯑꯅꯤꯗꯣ ꯑꯃꯨꯛ ꯐꯨꯅ ꯂꯩꯔꯝꯗꯅꯕꯀꯣ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯨꯛꯊꯔꯒ ꯆꯪꯂꯛꯏ꯫ ꯔꯤꯁꯤꯅ, ꯅꯨꯡꯁꯤ, ꯚꯥꯏꯗꯤ? ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯕꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏꯗ ꯔꯤꯁꯤ꯫ ꯃꯤꯡꯒꯧꯗꯣ ꯁꯦꯝꯗꯣꯛꯄ ꯌꯥꯔꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯇꯩ, ꯌꯥꯔꯕꯣ? ꯆꯪꯉꯣ ꯆꯪꯉꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯅꯣ ꯅꯣꯏꯕꯣ? ꯑꯅꯤꯃꯛ ꯈꯨꯝꯗꯦ, ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ꯫ ꯆꯥꯛ ꯆꯥꯕ ꯊꯛꯄ ꯂꯣꯏꯕꯒ ꯋꯥꯏꯔꯝ ꯁꯤꯠꯆꯤꯟꯃꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯦ, ꯗꯥ ꯔꯤꯁꯤꯒꯤ ꯃꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦ? ꯑꯁ, ꯏꯁꯧ ꯌꯥꯝꯅ ꯂꯪꯍꯧꯋꯤꯗ꯫ ꯑꯗꯨꯒꯅꯦ, ꯇꯥꯌꯦꯃꯦꯒꯤ ꯃꯃꯥꯗꯨꯁꯨ ꯉꯁꯥꯏ ꯍꯥꯏꯔꯞ ꯎꯔꯝꯃꯤ꯫ ꯊꯤꯟꯕ ꯌꯥꯎꯔꯛꯄ ꯎꯕ꯭ꯔꯣ? ꯎꯗꯦꯗ, ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯕꯨ꯫ ꯑꯗꯣ ꯇꯥꯌꯦꯃꯗꯤ ꯈꯣꯡꯖꯣꯝꯗꯒꯤꯅꯦ, ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒ ꯊꯣꯛꯅꯖꯥꯠꯂꯣ? ꯈꯪꯗꯦ, ꯑꯗꯣ ꯊꯣꯛꯅꯔꯒꯁꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯋꯨꯡꯄꯣꯠꯀ ꯑꯣꯏꯅ ꯈꯜꯂꯨꯆꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ, ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯑꯍꯜꯈꯩꯗꯣ? ꯍꯌꯦꯡ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯆꯦ꯫ ꯑꯗꯨꯒꯅꯦ ꯗ꯭ꯔꯣꯕꯥꯁꯥꯗꯣ, ꯑꯩꯅꯅꯦ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯌꯥꯅ ꯆꯤꯛꯊꯠꯈ꯭ꯔꯦ, ꯁꯥꯎꯅꯤꯡꯃꯟꯗꯅ꯫ ꯅꯪꯁꯤꯗꯤꯕ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯤꯛꯂꯨꯔꯤꯗꯨꯕꯣ? ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯛꯄ, ꯑꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ꯫ ꯗꯥ ꯄꯨꯟꯁꯤꯕꯁꯦ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯆꯤꯡ ꯈꯔ ꯐꯠꯇꯕꯒꯤ ꯋꯥꯅꯤ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯔꯤꯁꯤ ꯊꯤꯜꯂꯝꯂꯒ ꯐꯥꯔꯃꯥꯁꯤꯗ ꯆꯪꯂꯛꯂꯒ ꯈꯨꯠꯇꯣ ꯗ꯭ꯔꯦꯁꯤꯡ ꯇꯧꯊꯣꯛꯂꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯍꯥꯞꯂꯤ꯫ ꯀꯩꯗꯧꯕꯗꯅꯣ ꯑꯁꯨꯛ ꯊꯤꯅ ꯌꯥꯅ ꯆꯤꯛꯂꯤꯁꯤꯕꯣ?
ꯄꯨꯟꯁꯤꯕꯅ ꯑꯉꯥꯡꯅꯤꯗꯅ ꯏꯁ ꯑꯗꯨꯗꯤ ꯂꯝꯗꯝꯅꯗꯅꯕ ꯈꯔ ꯀꯤꯍꯜꯂꯣ ꯑꯉꯥꯡꯗꯣ ꯄꯨꯟꯁꯤꯕ ꯋꯥꯈꯜꯗ ꯈꯜꯂꯤ ꯈꯪꯅꯤ ꯍꯟꯗꯛꯃꯨꯛꯀ ꯇꯧꯔꯛꯑꯗꯤ ꯃꯈꯨꯔꯤ ꯆꯛꯀꯦꯕ ꯃꯥ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯗꯨ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥ ꯃꯦꯝꯆꯥꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯈꯨꯠ ꯑꯁꯣꯛꯄꯗꯨꯗ ꯕꯦꯟꯗꯦꯖꯅ ꯌꯦꯠꯄꯗꯨ ꯎꯔꯦ ꯃꯦꯝꯆꯥꯁꯨ ꯍꯩꯃꯥ ꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯤꯕ ꯉꯁꯥꯏ ꯊꯥꯡꯅ ꯁꯣꯛꯈꯤꯕꯅꯦ ꯏꯃꯥ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯀꯦ ꯇꯧꯕꯅꯦ ꯅꯇꯩꯃꯅ ꯆꯥꯛ ꯂꯣꯏꯔꯕꯅꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯀꯥ ꯃꯅꯨꯡ ꯌꯧꯕꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯤꯡꯂꯛꯏ ꯀꯅꯥꯅꯣ ꯌꯦꯡꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯣꯏꯔꯝꯃꯤ ꯄꯨꯟꯁꯤꯕ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯅꯝꯕꯔꯗꯨ ꯔꯤꯖꯦꯛ ꯂꯤꯁꯇ ꯍꯥꯞꯆꯤꯜꯂꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯣꯟꯒ ꯇꯧꯔꯛꯂꯤꯅꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯅꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯅꯨꯡꯁꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯀꯥꯎꯗꯅꯕ ꯁꯥꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯇ꯭ꯌꯨꯁꯟꯁꯦ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯐꯥꯎꯔꯤꯁꯦ ꯁꯥꯟꯅꯕꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯅꯤꯕ ꯑꯧ ꯏꯅꯝꯃ ꯑꯗꯨꯗꯤ ꯍꯣꯔꯦꯟꯁꯨ ꯂꯥꯛꯎꯀꯣ ꯑꯩꯗꯤ ꯉꯁꯤ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯁꯦꯡꯕ ꯊꯣꯛꯑꯦ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯅꯤꯅꯦꯁꯨ ꯂꯩꯍꯧꯕꯅꯦ ꯑꯉꯥꯡꯒ ꯏꯅꯝꯃ ꯍꯥꯏꯌꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯣꯏ ꯄꯨꯟꯁꯤꯕꯗꯣ ꯑꯣ ꯃꯥꯁꯨ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯕ ꯐꯔꯦ ꯐꯔꯦ ꯊꯝꯃꯦꯀꯣ ꯅꯨꯡꯁꯤꯕꯤꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯨꯟꯁꯤꯕꯅ ꯃꯈꯥꯗ ꯀꯨꯝꯒꯦꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯕꯤꯒꯤ ꯀꯥ ꯐꯥꯎꯔꯒ ꯆꯠꯄꯗꯨꯗ ꯇꯥꯍꯧꯔꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯣꯐꯤꯁꯀ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯉꯁꯤꯗꯤ ꯑꯁ ꯌꯥꯔꯣꯏꯅꯦ ꯑꯗꯨꯁꯨ ꯂꯟꯆꯦꯟꯕꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯐꯤꯔꯣꯜꯁꯤꯡꯗꯣ ꯈꯣꯝꯒꯠꯄ ꯆꯠꯄꯗꯣ ꯑꯁ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯅꯦ ꯐꯩ ꯄꯨꯡ 2ꯗ ꯍꯜꯂꯛꯀꯦꯕ ꯑꯗꯨꯒ ꯈꯪꯅꯤꯕ ꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯄꯨꯡ 2:30 ꯍꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯂꯦꯇꯤꯄꯥꯔꯠꯇꯨ ꯊꯧꯔꯒ ꯇ꯭ꯌꯨꯁꯟ ꯂꯥꯛꯏ ꯁꯣꯝꯗꯅ ꯑꯣꯐꯤꯁꯇ ꯄꯨꯟꯁꯤꯕ ꯄꯨꯡꯗꯨ ꯌꯦꯡꯉꯤ ꯄꯨꯡꯁꯤꯗꯤ ꯃꯥ ꯂꯥꯛꯄ ꯃꯇꯝ ꯌꯧꯔꯦꯅꯦ ꯂꯟꯆꯦꯟꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯐꯖꯅ ꯊꯝꯖꯤꯜꯂꯣ ꯑꯩ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯌꯦꯁ ꯁꯥꯔ ꯄꯨꯟꯁꯤꯕ ꯈꯣꯡꯂꯩ ꯊꯨꯅ ꯊꯧꯔꯛꯇꯨꯅ ꯄꯥꯔꯛ ꯇꯧꯔꯤꯕ ꯒꯥꯔꯤꯗꯨ ꯌꯨꯝ ꯆꯠꯅꯕ ꯊꯧꯗꯣꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯊꯝꯕꯥꯜ ꯁꯅꯥꯅ ꯅꯨꯡꯁꯤ ꯅꯪ ꯌꯧꯔꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯀꯩꯊꯦꯜꯗꯅꯦ ꯍꯦꯟꯖꯥꯡ ꯑꯃꯇ ꯂꯩꯔꯨꯒꯦꯅ ꯇꯧꯔꯝꯕꯅꯦ ꯅꯪꯅꯦ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯆꯥꯗꯣ ꯂꯣꯜꯂꯣ ꯑꯗꯨꯒ ꯑꯅꯤꯁꯦ ꯃꯦꯒꯤ ꯆꯥꯒꯦꯌꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯧꯕꯤꯔꯝꯃꯨ ꯂꯣꯏꯔꯒ ꯇ꯭ꯌꯨꯁꯟꯗꯣ ꯍꯧꯅꯕ ꯍꯣꯏꯅꯤꯅꯦ ꯊꯝꯕꯥꯜ ꯁꯅꯥ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯆꯥ ꯂꯣꯜꯂꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯦꯒꯤꯁꯨ ꯍꯧꯔꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤ ꯄꯨꯟꯁꯤꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯆꯥꯄꯣꯠꯇꯤ ꯁꯦ ꯆꯣꯀ꯭ꯂꯦꯠꯁꯦ ꯀꯅꯥ ꯂꯩ ꯅꯣꯏ ꯃꯤꯁꯇꯤ ꯂꯥꯛꯑꯕ꯭ꯔꯣ ꯕꯣꯕꯣꯛꯆꯥꯗꯣ ꯀꯩꯊꯦꯜꯗ ꯆꯠꯈꯤꯌꯦ ꯑꯗ ꯃꯤꯁꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤꯁꯨ ꯍꯧꯕꯤꯔꯤꯌꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣꯀꯣ ꯄꯨꯟꯁꯤꯕ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯄꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯆꯥꯟꯅꯔꯦ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇ ꯕꯦꯟꯗꯦꯖ ꯌꯦꯠꯄꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯎꯔꯦ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯄꯗ ꯄꯨꯟꯁꯤꯕ ꯃꯊꯛꯇ ꯐꯠ ꯀꯥꯈꯠꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯧꯁꯤꯜꯂꯒ ꯃꯦꯒꯤꯗꯨ ꯄꯤꯖꯩ ꯑꯗꯨꯒ ꯇ꯭ꯌꯨꯁꯟ ꯍꯧꯋꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4:30 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇ꯭ꯌꯨꯁꯟ ꯂꯣꯏꯁꯤꯜꯂꯦ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯨꯔꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯂꯥꯜꯂꯨꯔꯕꯅꯤꯅ ꯄꯨꯟꯁꯤꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯣꯐꯤꯁꯀꯤ ꯐꯣꯟ ꯑꯃ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯣꯀꯣ ꯃꯤꯁꯅ ꯌꯨꯝ ꯆꯠꯂꯒꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯦꯞꯄꯝꯕꯗꯨ ꯎꯔꯦ ꯄꯨꯟꯁꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯧꯁꯤꯜꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯋꯥꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯉꯝꯗ ꯏꯛ ꯇꯧꯔꯒ ꯂꯩ ꯁꯣꯔꯤ ꯑꯗꯨꯗꯁꯨ ꯈꯨꯝꯗꯦ ꯄꯨꯟꯁꯤꯕ ꯈꯨꯠꯇ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤꯗꯣ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔ
ꯑꯩ ꯉꯔꯥꯡꯒꯤꯗꯣ ꯁꯣꯏꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯅꯣ ꯇꯧꯔꯒ ꯂꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇ ꯀꯨꯝꯂꯛꯏ ꯃꯈꯥꯗ, ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯡꯁꯤꯕꯤ ꯍꯜꯂꯛꯄꯒ ꯆꯥꯟꯅꯅ ꯊꯦꯡꯅꯩ꯫ ꯏꯅꯝꯃ ꯍꯜꯂꯛꯑꯕ꯭ꯔꯣ? ꯅꯪ ꯆꯠꯀꯗꯧꯔꯕ꯭ꯔꯣ? ꯉꯥꯏꯈꯣ, ꯑꯆꯥꯄꯣꯠ ꯆꯥꯈꯨꯑꯣ꯫ ꯌꯥꯔꯅꯤꯌꯦ ꯏꯅꯝꯃ꯫ ꯍꯩ, ꯆꯥꯈꯣ, ꯉꯥꯏꯈꯨꯑꯣ꯫ ꯅꯨꯡꯁꯤꯕꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯄꯤ꯫ ꯆꯠꯂꯒꯦꯀꯣ ꯏꯅꯝꯃ꯫ ꯍꯣꯏ ꯍꯣꯏ, ꯁꯥꯏꯀꯜꯗꯣ ꯃꯇꯥꯏꯗ ꯊꯧꯀꯣ꯫ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯧꯔꯝꯕ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ, ꯑꯗꯨꯒ ꯏ ꯄꯥꯎ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯗꯁꯨ ꯏ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯨꯊꯤ ꯌꯦꯡꯕꯒꯤ꯫ ꯍꯪꯆꯤꯠ ꯕꯥꯏ ꯕꯥꯏꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯅꯤ ꯏꯕꯦꯠꯆꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯁꯅꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛꯇ ꯍꯪꯉꯨꯅꯦ꯫ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ? ꯍꯣꯏ ꯏꯃꯥ꯫ ꯁꯅꯥꯗꯤ ꯈꯪꯉꯤ ꯔꯤꯁꯤꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯄꯥꯝꯗꯕꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯁꯅꯥ ꯔꯤꯁꯤꯗ ꯐꯣꯟ ꯇꯧꯏ꯫ ꯇꯥꯇꯣꯟ, ꯌꯨꯝꯗ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯅ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇ꯭ꯔꯦ, ꯑꯗꯨꯒꯤ ꯍꯪꯕꯅꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯁꯣꯝꯗ ꯄꯨꯟꯁꯤꯕꯒꯤ ꯁꯣ ꯎꯠꯅꯕ ꯇꯧꯕꯗꯣ, ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯣꯏꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯩꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦꯀꯣ꯫ ꯍꯣꯏ, ꯁꯨꯝ ꯏꯃꯥꯅ ꯍꯪꯉꯣ ꯍꯥꯏꯔꯛꯄꯗꯨꯗ꯫ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯀꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕ ꯀꯣ꯫ ꯊꯝꯃꯒꯦ ꯑꯗꯨꯗꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯐꯣꯟꯗꯣ ꯊꯝꯂꯒ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯍꯥꯏꯌꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯅꯅꯥꯎꯅꯨꯄꯤꯗꯤ ꯍꯜꯂꯛꯈ꯭ꯔꯕ? ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯅꯝꯃ, ꯍꯥꯎ, ꯂꯣꯏꯔꯕꯣ? ꯑꯧ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯃꯥꯏꯅꯗꯤ ꯇꯧꯋꯦ? ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯕꯩ ꯋꯥꯅꯤ ꯏꯅꯝꯃ, ꯑꯍꯦꯟꯕꯁꯦ ꯀꯣꯛꯇꯤ ꯐꯖꯅ ꯂꯩꯌꯦ, ꯇꯥꯛꯈꯤꯕ ꯑꯃꯠꯇ ꯀꯥꯎꯗꯦ, ꯑꯗꯨꯒ ꯃꯌꯥꯝꯕꯁꯤꯃꯗꯤ ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯂꯥꯛꯑꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯨꯝꯃꯦ, ꯄꯨꯔꯥ ꯃꯄꯥꯗꯧꯅ ꯇꯧꯕꯅꯦ ꯑꯍꯟꯗꯣ, ꯃꯇꯧ ꯃꯥꯟꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯅꯦ꯫ ꯑꯗꯣ ꯏꯅꯝꯃ, ꯑꯩꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯇꯤ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯀꯔꯤ ꯂꯩꯔꯒꯦ? ꯏꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕ, ꯍꯌꯦꯡ ꯅꯨꯡꯊꯤꯜꯗ ꯍꯩꯖꯤꯡꯄꯣꯠꯅꯦ, ꯄꯣꯄꯥꯡꯁꯨ ꯑꯃꯠꯇ ꯂꯩꯗ꯭ꯔꯤꯌꯦ, ꯑꯗꯨꯁꯨ ꯂꯩꯔꯨꯗꯣꯏꯅꯦ ꯏꯅꯝꯃ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪꯕꯨ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯏꯟꯅꯕ ꯐꯤꯒꯗꯤ ꯂꯩꯔꯕ꯭ꯔꯣ? ꯂꯩꯇ꯭ꯔꯤꯗ ꯏꯅꯝꯃ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯗꯒꯤ ꯂꯧꯒꯦꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯝꯃꯦ꯫ ꯑꯣ, ꯑꯩꯒꯤ ꯂꯩꯔꯤꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯁꯅꯥ, ꯂꯤꯛꯀꯣꯟ ꯂꯣꯏꯅ ꯂꯩ꯫ ꯅꯪꯅ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤꯅꯦ ꯄꯨꯈꯣ꯫ ꯂꯥꯛꯑꯣ, ꯆꯪꯉꯣ꯫ ꯌꯥꯅꯤꯗ ꯏꯅꯝꯃ꯫ ꯍꯩ, ꯑꯩꯅꯗꯤ ꯏꯆꯟꯅꯤ ꯈꯜꯂꯒ ꯍꯥꯏꯔꯤ, ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯂꯥꯛꯑꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯀꯣꯏꯔꯤꯗꯨꯕꯣ? ꯀꯣꯏꯒꯅꯨꯁꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯨꯡꯁꯤꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯐꯤ ꯐꯅꯦꯛ ꯂꯤꯛꯀꯣꯟ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯦꯡꯍꯜꯂꯤ꯫ ꯄꯥꯔꯤꯅ ꯅꯍꯥꯟꯋꯥꯏ ꯃꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕ ꯁꯨꯠꯇꯨꯁꯨ ꯌꯥꯎꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯃꯗꯨꯒꯤ ꯒ꯭ꯔꯤꯟ ꯁꯨꯠꯇꯣ ꯈꯣꯏꯗꯥꯔꯨꯔ ꯃꯥꯜꯂꯦ꯫ ꯏꯅꯝꯃ, ꯁꯤꯁꯦ ꯐꯖꯗ꯭ꯔꯣ? ꯐꯖꯩ꯫ ꯅꯍꯥꯟꯋꯥꯏ ꯅꯣꯏ ꯗꯗꯥ ꯄꯥꯔꯤꯅ ꯒꯤꯐ ꯄꯤꯔꯛꯈꯤꯕꯅꯦ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯇ꯫ ꯍꯩꯃꯥ, ꯗꯗꯥꯁꯤꯗꯤ ꯐꯤ ꯈꯟꯕꯒ ꯌꯥꯝ ꯍꯩꯌꯦ꯫ ꯏꯁ, ꯔꯣꯃꯥꯟꯇꯤꯛ ꯈꯨꯑꯣꯏ ꯑꯃꯅꯤ ꯏꯕꯦꯝꯃ꯫ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯇꯒ ꯑꯩꯕꯨ ꯃꯥꯅꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯁ꯭ꯇꯥꯏꯜꯗꯅꯦ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕ ꯂꯨꯍꯣꯡꯕꯒꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯄ꯭ꯔꯄꯣꯁ ꯈꯨꯇꯧꯗꯨꯗ ꯉꯥꯎꯈꯤꯗꯅ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯆꯦꯜꯂꯦꯗꯅ꯫ ꯅꯨꯄꯤ ꯁꯨꯝꯕꯒꯁꯦ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ꯫ ꯍꯩꯃꯥ, ꯑꯁꯦꯡꯀꯤꯔꯣ ꯏꯅꯝꯃ? ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ, ꯃꯇꯧꯗꯤ ꯌꯥꯝ ꯃꯥꯟꯗꯤꯌꯦ ꯗꯥꯗꯣ꯫ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯟꯖꯗꯕꯅꯤ꯫ ꯃꯥꯅꯒ ꯌꯨꯝꯗ ꯂꯩꯔꯗꯤꯅꯦ ꯑꯩꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯇꯧꯍꯟꯗꯦ, ꯆꯥꯛ ꯊꯣꯡꯗꯣꯏꯒ ꯋꯥꯏ ꯁꯤꯠꯇꯣꯏꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯖꯥꯠꯅꯤ꯫ ꯏꯅꯝꯃ, ꯅꯪꯁꯦ ꯅꯔꯥꯏꯕꯛꯇꯤ ꯌꯥꯝꯅ ꯐꯩꯀꯣ, ꯗꯗꯥꯕꯨ ꯐꯪꯖꯕꯁꯦ꯫
ꯐꯩ ꯑꯗꯨꯗꯤ ꯑꯩ ꯁꯤꯁꯦ ꯌꯣꯝꯁꯤꯟꯕꯤꯔꯒꯦꯀꯣ ꯁꯅꯥꯒ ꯂꯤꯛꯀꯁꯨ ꯁꯤꯗꯒꯤ ꯈꯜꯂꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯅꯝꯃꯅ ꯐꯖꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯌꯣꯝꯁꯤꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯐꯖꯩ ꯈꯟꯕ ꯂꯤꯛ ꯁꯅꯥ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯒ ꯕꯦꯒ ꯑꯃꯗ ꯍꯥꯞꯂꯒ ꯄꯤ ꯑꯗꯨꯒ ꯄꯔꯁꯇꯒꯤ ꯂꯨꯄꯥ 1,000 ꯂꯧꯊꯣꯛꯂꯒꯁꯨ ꯄꯤ ꯁꯦ ꯁꯤꯅꯅꯦ ꯅꯪꯒꯤ ꯄꯣꯄꯥꯡ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯥꯞꯄꯣ ꯑꯁ ꯌꯥꯔꯅꯤꯌꯦ ꯏꯅꯝꯃ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯧꯁꯤꯜꯂꯨꯅꯦ ꯅꯨꯡꯁꯤꯗꯅ ꯄꯤꯔꯒ ꯁꯦ ꯂꯧꯁꯤꯜꯂꯣ ꯁꯤꯗꯤꯅꯦ ꯇꯨꯏꯁꯟꯒꯤ ꯐꯤ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯪꯒꯤ ꯄꯣꯄꯥꯡ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯥꯞꯅꯕꯅ ꯄꯤꯕꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯅꯨꯡꯁꯤꯕꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯨꯗ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯤ ꯑꯗꯨꯗꯤ ꯏꯅꯝꯃ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯁꯥꯏꯀꯜꯗꯣ ꯃꯇꯥꯏꯗ ꯊꯧꯀꯣ ꯑꯧ ꯏꯅꯝꯃ ꯅꯨꯡꯁꯤꯇꯣꯝꯕꯤ ꯕꯦꯒꯇꯣ ꯕꯥꯁꯀꯦꯠꯇ ꯍꯥꯞꯂꯒ ꯁꯥꯏꯀꯜꯗꯣ ꯊꯧꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ